Leichal Radio Live Channel gi listener khudingmakpu taram nokchari. Ngasi su wari amamuk puduna lakchari. Ngasi gi wari asigi mamingna Heingang patki Shamadon. Aduga wari asibu ibirakpana Langanar Thiyam. Wari asi ayibana mahaki wakhalondagi sagatchaduna masung mamanabal na lirakpa wari singa punsinduna ikibani hainasu ayibagi saitagi thambirai. Adudi mayam punna Heingang patki Shamadon haribu wari asi taminarasi. Lining thau awang yoirel thangwai mara hanba lining thau amadi nongpok wayel atamba sarel tangam yada chikpa kangje hundang narel suba korau nong sagol apaiba yanggoi angauba ahenba yanggoi masamari panba thaudu nungpak thakta wayenba Heingang pata chaktaba nonglen marang haubada yanggoi khurup hauna thaubada yanggoi khongul tadaba Yanggoi masa ayang babu khungnet nanaba singu ongja chingmaba ukle na yakanaba kabu kiyangamba singu matik sawbo maikai mari ngakpagi singu lai amasung oiriba ibudau amani nahanong lining thokori phabana pale mama udrabada pale mama uningbana ningai tawbada khoyum kanana themba ngamdrabada ibudau mahakna heinawa nangidamak yanggoi sagol ama pige Kangjay kangdrum pige haina naw themba ngamba matik sawba ibudau amani polem lamdam manungsi Heingang kauba lamdamni Heingang singkhong manakta ibudau magi khubamgi mamang oi leiriba pat aduda Heingang ningol sakta chuda mahenbi yaisna adu khutta long pai khwangda tungol na thol lemlei nga ma bu phana bu hotnari maha khaknate mataibe mathambala du su yaurami Ngasai luwang pungpham oirakpa tara chak saduna ningol sintha pangba laklibani adubo hauji korauna khara leitharaba sifauba ningol gi tungol aduda lemlei macha khara dagi hena phaba ngamde aduna maram oiraga yaisna adu paima pukning tanik tanik law mongba marang laida hanbada pale mama tongi misaisa awaba oirani haina warami Piroinaba mityengna mataibe mathambal aduda yeng tauramba thabak adu leptuna asumna hairai Ita ngasi aigi laibak asibu karino khangde tara chak chaboi sada boy lemlei ngaram thiduna taret sel khara phangjarabasu haina lakpane adubu ningol aigi awabase khoyum mahangna ubidraboy lemlei phaba ngamdredo ita nahakti karam tauribage Thambal mata yaisnana dumna hanglaklabada taurambadu chaplepi aduga tapna khummi ita aigidi tungol tangkhai thaledo thoine na phadaba tawdi isorna aibu sale ngalai mai imana aigidamak lemlei nga matam liye ita wahai adu tabada yaisna yamna nungaitri ningolgi phajaba maithong aduda nong puba leichilna atiya pumnamak imu musinbagum maithong aduda imakmakpa ma oirami Magi nungaitaba mataw adubo uraga thambalna tapna karigino isuksu ibadubo wakhal nungaitaba tawganu nangi lemlei nga phadrabasu aingondagi tangkhai ma ina pigani ita nangi oiriba phibam nangna karamna hingliba haiba ai khangi aduna nangi damakta aina lepkani ye yaisna mataibe mathambalgi wahai tabada awaba makoksei mapi iradum chele tasengna aduna matabu nungsina yengduna tapna khummi Ita, nangbo aiga tinaloinaba isorna phanganbibase ayamna nungai aikhoi eni asumna amana amagi mateng tawduna punsigi kainadaba oisiko thambal nokphet tawi matagi wa adubu taraga aduga tamna sumna makha tarai aidi nangse yamna nungsi ita aduga nakhoi imatona nangbu tathi tawoina tawba nangbo otpa naibado aidi yamna sauningi yum aduda nakhoi ani khak laibada Mana nangbo aduk yeng thiriba karigino apokpa macha ama leiduna nangbo otpa naiba oirabadi phai adu sunate wa yamna ngangninge aidi nang oibagi su tumina leibani he thambal aingonda oiramu matik thokpa waraktuna leikai kumhai oiba makhai khatnagadabani aidi manaba tandana wahai ama phauba haidreda ita magi thokpa tawjara sanu haidana khalli hayeng aina yum khai pankraba matamda mana ahal oirakpada matomda wakhal tajaraklasanida ai amana phana sauningba ma leirabasu mahak ase aigidi imani aduna ai onsinaba chinda pawdanaba yamna talle adubo ibema yade haibadu matangdi khanganba phatro mi natrabadi mana nangbu otpa naibado sum henjilaktuna
Ita, nang awafamda tarabadi kamdawni? Yarese ita, wari tawduna layringai korawase sangkhigadawri. Lao amuktanga longase khonduna yumda halasi. Asi hainaduna leisabi macha anidu lemlei nga adu amuktang kholamduna nga adu tangkhai yenaduna yumlomda lakli. Lambi eduda chatli tapna wari saduna asumna makhoina chatlingai loibi ching karuba sakta chuda henba phibam murti yenge wataba maithongda yengle rasi leiba Heingang pakhang wangjumba hiyairil adu lakli. Ngaroi saban ngambi yaisnama na chatpadubu uraga loibi sing karubagi awaba khuding makawido. Kanna thaurakpa sagol adu taptha ningolgi nakal oirap chatli. Sagol makhol tabada kanano haina yengbada hiyairil mabu oirambana ikai nungsi yanana mamai adu lukthaje yaisnamadi. Thambal madi hiyairil adubu oirambada tabli nofet tawna hairai. Ibong hiyairil sakhenba kadaida chatluribano? Natragana aigi ita yaisnamabu tanaraglibro. Thamoi ingit piba, thamoi polon hangba, nung simit yeng michanana kayam kuina layduino na khoibo. Matagi wadu tabada yaisna matada kuning na sat ili. Maida aidi, thambal nang si karam ngang na duino haining bani, adubu ikai bana henduna, lonthok tabi oiduna, wahay ama haida tumina layrami. Hiyairil madi thambalgi wahay kayana hena nungayba haraubo oirami. Hiyairil mana yaisnamabudi yamna pamjabani thamoina khoidajabani. Mamagi mamau oihangi haina suningbani. Hiyairil tapna lemna khummi. Khangadaba mina khangdrabada thambal ibema aibu kari hayo haibano. Masana yarabadi aidi ngasimak aigi yumda puba ngamgani. Ibudau marjing mana khangsanu. Aina mabu nungsibadi amakpa yawbanati thamoigi asingba nungsibani. Wahay aduna ningol thamoi apenba oiduna yaisna adu manjoiba mangonda huran miteng yengi nungsidaba nati adubu imung anigi layriba thak adubu yengobada matik chadrabi oirubana nungsina nungsi haiba ngamdrabani tasengna yaisna adu. Hiyairil adu aroiboina sumnamu hairami. Thambal Nata thamoi kanbi adu nangna khara marol thokalu. Kalliba mathamoi adusu nangna khara thugai birau. Samjinbadi aina samjinjage. Ngasidi aisu satlage matam asi thengle. Asi hairamlaga sagol adu kanna thauduna nupa adu chatkhi. Yaisna su chatkhiba nupa adugi maikai yengduna leihawi. Thambalna yaisnagi mataw adubu yengduna. Ho pamna pamdaba kayam kuina saduna leigadoribanu nangbo. Ita, nayum aduda namaton gi miwot minay khangduna laygadabagi masaruk satkro nupa asigi manakta nungay na layruro. Yareba khoinaw ay talemi. Ay gamaga yengnaba matamda matik sade. Aduna ay tali. Ay nahing migi yumda layraga yum adugi ichat adu tarabadi kamdawgani. Aduna ay waraba suwana itom talayragi yumda. Parese kona mong sanarasi chanaba tawrasi matamsi yaraktre. Leisabi anidu yumlomda gam laknay matam adu hawkiba khangawde aduna mamli tawrakli. Yaisnana yumlomda changlakpada mamaton memcha sauna thorakpaga ayakpa khonjelda hekta lautharai. Ngasai nonganbadagi chatkibaduna hawjik khak halakpa. Nangmu karamba nupino ha yum masida thabak tawnabani haidana nangi nama asibaduna mi thanambrane he. Yumgi kupno mayam se kana laktuna tawgadawriya. Mangon phawba kakhatpa natri yaisna adu adubu mamaton aduna hani hekta cheirakpaduda thoine hena waba nungaitaba amadi tawdre tasengna. Mangon phawba kakhatpa natri yaisna adu mamaton hani hekta cheirakpa adubu thoine hena waba nungaitaba amadi tawdre tasengna yaisna adu mamaton gi hainabini haiba khanglabani. Yaisna tamna khumi. Imaton aidi nganna halaknaba tawbani adubu ngasidi patanga yamna phaba adugi aisu khara yolabasu taret ki senja phangi haidana laithoknure. Imaton saubiranu nacha matung amuk tawjararoi. Wadu tabada prap laktuna memcha tungol aduda kayam yawge haina yengi. Nga mayam adubu uraga sauge tawrambadu ngamdre. Yaisnada yengduna thabak inkhang aina loina tawrabani. Aduna ne nang sak mai thagalamo. Ay nga si yolokhige. Khara mana aikhoi thongduna chasi.
Ibema, aibune, wayam na ngang batahan ko. Yasanglakpani haiba makhandana, magi thokpa ngangang chatkri. Ngasidi mamana onsinduna mangonda ngangamdaba sida, apenba mo oiduna yaisna adu iru maitharaga chak ising thongnaba mahak thaurang tawkhirami. Memsa adu phatre haiba miyamna khangibani. Adubu pochai ama yonba thoraklabanina khara tawsinei makhol ayakpa adu tamna mengthaduna yolammi. Matang aduda khul laikai aduda sel paibada mina masak khangnaba mayamgi tada chawton adu laklammi. Memcha chawton ubada nokmi tawsinarai. Tada nga macha si khara lai khuwo. Isa nupina mamangi pat adudagi pharubani. Kaisu yamgadaba sel nateda. Tada na khara laibi khuwo. Sel aduna ima ichagi numidangi chengwan khigadawribani. Yaisnana pharubani haiba wa adubu taraga chawton adu nungaitri. Khul leikaina yaisna mabudi yamna nungsina luna tawbani. Haima sel kayagi oiduinune piro ai lawkhragi. Hauzik phawba chak thongdrabadi angang adu tawpham ama khanglamnaroi. Asi haiduna nga macha adu loina chawton mahakna lawrammi. Memchadi haraubana loire sel yamna phangba aduda yumlomda halakpagi lambida murum soli. Si oirabadi nong nini di nungaina leiba yarani. Masigi nupi macha se aina sumaina khara thina tawdrabadi mahak aina haiba ngangba tadaba matawi. Masiko nungai yai phaba imungda nungaina leigraba aina magi marumda nungaina hingba sini khalliba. Tada chawtola sigi macha nupa ama leibadubu madudaga icha nupi se leirabadi kayam nungaini aidia. Asumna ngangdana lakpana hojikti yum yaurakli. Macha nupi na chak thongduna leirammi. Masagi manakta changduna tapna phida amada phamthai. Sel khara phangi. Masidi aigi oiragi koibema. Yaisna mamagi wa adubu taraga haifit yengi aduga tapna. Ima, aingonda khara khajik pibiyo. Ayambana imagi oyo. Aisu laisabi amanina sel amata khutta paidabado nungaite isu imanabi lakpada. Ting heklawi mama memchadu macha sina mangondo onsinduna machin khumlakpada machada sauna yengduna. Ho aina haiba wadi yaningoi. Aidi mama atombinina phattabise aitana tabani. Hoi bema pamjade nangi selse. Se lawjau loina. Sauraklabanina mama aingondo onsinduna khumme. Ngammi yamna ngammi. Khara leirabadi ai kasi hatawri kana nati isani na haibani yadradi pharena. Adubuni bema nangse piklingaidagi namma sibaduna thanambadagi ne aina atombi oina laklaga yokpa khangabra he lamket pisidia. Asi hairamduna chaksang adudagi chatki kaisu akaiba wa ama nate hairibadu adubu mamana hekta phattaba wakhalna luching oiduna asumna mangonda onsinduna chaiba ngasi ngarang tawba natri. Mamagi matawda yaisna mabukning nungsiduna tamna yene khalomda thoraktuna tasinduna phamduna lairi. Mapi adushu kumgi nongum thingbalak pangamdana tarakli ningolgi tanawrabi khazai thakta. Machinda sutapna hairi. Asuk tonba mihoiba ama oina wahai ama pukningi apam-pamda phongdokpa phangdaba punsi asibu karamba makalgi punsino. Aise hingli haibagi wa khaktane asibaga chap manai. Ai asumna wana hingba yaba hingle. Ai ngasidi khangba ngamdre. Ai taibang si tadoktuna chalage. Ima, baba, nacha aibu kaigi tanambano. Ai su ngasidi nakhoigi natungi laklage. Ai su laklage ima. Asi haina hikna pena kapchai kari karamba wakhaldagi no khangdi asumna ngaha kaptuna leiramlaga phuk haugatuna amamba marak aduda masa matomta thawai thadokpa pamudri aduna chingyalomda lakli. Tolabi magi matawbu khoyum lairam lendagi ibudau ibendau matik chawba anina uri. Ibudau marjingna masanau ibendau bu yengduna. Hai sanau khumbu leima taribra. Yengoi Ada imom laibag thibi asi masa madom thawai tharage haina laklibasi magi punsi chengjen loigadaba yamna watli nahagna amukta pambai ama tawduna icha sibu khamu isabi imom yaisna haina mingaubi imom asi nauna palem panthau setna khaina khrabani waduna talaklabani
Aduna magisu hojikti nungaiba khara pibirasi anauba punsi amada hinghanbirasi. Hoi isano nasabi aina pumnamak tauge adubu mikup asigi oina chatlo hairuso Shamadon mangonda patta kumduna imau masi siba yade haiduna khamo hayo. Phagani sabi isabigi yawa kokthakta hap malem leida tahandana thau pangzaruragedo. Asi hairamduna macha ibungo tolen khomba mamau ibema nungthil leima anigi manakta prap amuk lakli. Mama ibema na khonglei yangna lakpa uraga macha ibungo tolen khombana shumna yawa hairai. Ima ibema kari karamba aruba leirabagi imana duk pakhatna nacha aigi nakta lakpabu. Hayu palem nacha ai leiringai khoyum matik leiba kanana imawu laksa khudum changani. Nongsup haram pangbada loya lakpa mingauna khubam yana leiba nachani. Singsang ngak le hairagana chingsang lakpa mingauba loijing aigi loya khetna pan phaba nachanu pani. Mama ibemadu machagi wahai tabada pungpen hek pele nokmi tauna machabu yengduna hairai. Yengoi pari atei karigi nate nama aina ichagi manakta lakpadi. Chatlu napan panthogi Shamadon ayangba si Heingang patta hojimag wanglen mikup khara thadokduna atiya makoi sinba thungna paibi sanau hayo. Karigino palem numidang asidabu kari aronba wabu leirigaba. Atei nate imom yaisnagi thawai kandaba yadabani. Chatlu yawa makha taduna leiranu imana hairiba sikhaktamak tau pari. Atopa wahai ama makha taramdana tolen khomba naharakpa ibudau adu satkirami. Asam tauna Shamadon adubu thadok Heingang pat ki patrai atiya makoida masa phanna paibi sanaduna leihalli. Kapna lakpana hojikti yaisna adu pat yauragli. Mahakti atiyada Shamadon angaubana paibadu ubanati. Taibang panda tuhulabi ay gumbi amana kuina hingduna leiba yaramdre. Aduna ngasidi ay taibang si thadokduna chatlage. Lairiba aruba pat asida ay sungthaduna iray asida irangna yaibi tawai tharage. Asum na hek haibaga yaisna adugi nakongda sagol na khongbagi makhol ama yamna hauna tarakli. Kadomda karaidano haina yengbada atiya thakta achauba sagol angauba aduna paibadu urami. Matau aduda ngakpana loire yaisnadi Sige haina khalamba wakhal mikupta saikri. Karino aigi mit asida uriba sidi sagol natra adusu masa panba. Chumle dana ahal laman singna haibiramba Heingang patta among nong thinong mangbada ibudau magi sagol to I haiba. Adudi he ibudau marjing nasu ay si kaya dalaibag paraba. Ibudau nangi khongnet sa Shamadon ayang babu nasu ay na uba pangjaba. Ay asi kaya dalaibag pakrabano. Kapu kaple yaisna madi wahai karasi hairaga asam na leiringai duda atiyada paiduna sanarambadu malem leimai thakta paitharakli. Pat ki patpanda amengba napi marakta leiduna napi hanaw adubu charammi. Asam na leiringai duda tarakli laptakna nupi amagi khonjelda mabu kaurakpa. Khonjel aduda phat yengi yaisna adubu kanasu leiramdri. Maikai adonda yengluraga amuk leithorakpa matamdana haujikta mitmangda leiramba Shamadon adu leiramdri mangkhre khudak aduda yamna thuna yangna. Yaisna na sige haina khalambadu kairi. Adubu kadomda kanana haiduna khanglibano hiyairil adu lakli magi manakta ingangakle yaisna. Hiyairil mahangna yamna khangna manakta lakpaduda yaisna ingangakle. Hiyairil yaisna gi manakta changduna lepi. Kapu bagi yaisna madi mamit mana ipom-pomle. Nupa mahakpu yengba ngamdana marulukna nakalamada mamayadu leithoktu na leirami. Nangdi athengba matam asida chingya asida kaidoramliba. Ayengba patki isingna nasada yaibada nahakpu naba tare. Karigino nahakna aina leiba mafam khuting tuina lakliba. Nangdi karamna ay mafam asida lei haiba khanglibano. Asikpa pamjabi aini. Asikpaga ita sanarage. Ngasidi taibang asida ay hingningdre. Tasengna tahiyairel ay pokamdana pokpa miyoybagi mapokpu nangna karigi lemna manghangi haina hotnariba. Athenba wakhal khalliba karigino nangbo. Sana nangna ngasai tumina chatkibado aigi itaw amana uhawbana ingonda pau tamlai.
ꯑꯗꯨꯅ ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ ꯑꯩꯅ ꯑꯗꯨꯝ ꯈꯪꯕꯅꯤ꯫ ꯆꯠꯄꯤꯔꯣ ꯇꯥ ꯍꯤꯌꯥꯏꯔꯦꯜ, ꯃꯤꯅ ꯎꯔꯒ ꯑꯊꯦꯡꯕ ꯑꯃꯝꯕ ꯑꯁꯤꯗ ꯐꯖꯗꯦ, ꯂꯥꯟꯅ ꯂꯧꯈꯤꯕ ꯇꯥꯔꯦ꯫ ꯇꯣꯜꯂꯗꯨꯅ ꯍꯤꯡꯂꯤꯕ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯅꯧꯕ ꯃꯤꯅꯣꯛ ꯃꯩꯁꯥ ꯑꯃꯃꯨꯛ ꯍꯥꯞꯀꯦ ꯍꯥꯏꯅ ꯈꯟꯕꯤꯔꯅꯨ꯫ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯦꯡꯗꯅ ꯁꯨꯃꯛ ꯂꯩꯔꯒꯦ꯫ ꯂꯥꯛꯑꯣ, ꯇꯥꯅꯤꯡꯗꯕ ꯋꯥ ꯉꯥꯡꯒꯅꯨ, ꯅꯌꯨꯝ ꯐꯥꯎꯕ ꯑꯩꯅ ꯊꯤꯜꯂꯝꯒꯦ꯫ ꯀꯤꯗꯕ꯭ꯔꯥ ꯅꯪꯕꯣ? ꯅꯠꯇ꯭ꯔꯒꯅ ꯂꯥꯛꯑꯣ, ꯑꯩꯒꯤ ꯇꯨꯡ ꯏꯜꯂꯛꯎ, ꯑꯩꯒꯤ ꯌꯨꯝꯗ ꯑꯩꯒꯤ ꯏꯅꯥꯛꯇ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯔꯁꯤ꯫ ꯅꯪꯒꯤ ꯑꯋꯥꯕꯗꯣ ꯑꯩ ꯌꯦꯡꯕ ꯉꯝꯗꯦ꯫ ꯋꯥꯍꯩ ꯑꯗꯨꯗ ꯌꯥꯏꯁꯅ ꯍꯤꯌꯥꯏꯔꯦꯜ ꯃꯉꯣꯟꯗ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯉꯤ꯫ ꯃꯥꯒꯤ ꯃꯇꯧꯗ ꯍꯤꯌꯥꯏꯔꯦꯜ ꯇꯞꯅ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ꯫ ꯀꯩꯒꯤꯅꯣ ꯑꯗꯨ ꯉꯛꯅ ꯌꯦꯡꯉꯤꯕ? ꯅꯪ ꯑꯩ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯁꯦ ꯃꯪꯂꯥꯟ ꯅꯠꯇꯦ, ꯇꯥꯏꯕꯪꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯊꯃꯣꯏꯒꯤ ꯋꯥꯔꯣꯜ ꯑꯁꯦꯡꯕꯅꯤ꯫ ꯑꯩ ꯌꯥꯕ ꯉꯝꯃꯣꯏ꯫ ꯇꯥ ꯍꯤꯌꯥꯏꯔꯦꯜ, ꯅꯣꯏꯒ ꯑꯩꯈꯣꯏꯒ ꯌꯦꯡꯅꯕꯗ ꯌꯥꯝꯅ ꯈꯦꯠꯅꯩ꯫ ꯆꯠꯅꯕꯤꯒꯤ ꯁꯃꯜ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ꯫ ꯍꯌꯦꯡ ꯑꯩꯅ ꯅꯣꯏꯗ ꯂꯩꯔꯕ ꯃꯇꯝꯗ ꯃꯤꯅ ꯑꯩꯕꯨ ꯑꯍꯦꯟꯕ ꯄꯥꯝꯃꯤ ꯍꯥꯏꯅꯕꯗꯣ ꯑꯩ ꯇꯥꯕ ꯉꯝꯃꯣꯏ꯫ ꯊꯥꯗꯣꯛꯎ, ꯑꯩ ꯆꯠꯀꯦ꯫ ꯋꯥꯍꯩ ꯑꯁꯤꯒ ꯂꯣꯏꯅꯅ ꯆꯠꯀꯦ ꯍꯥꯏꯅ ꯇꯧꯕꯗ ꯈꯪꯍꯧꯗꯦ ꯅꯨꯄꯥ ꯃꯍꯥꯛꯅ ꯈꯨꯗꯥꯡ ꯑꯗꯨ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯛꯏ꯫ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜ ꯑꯃꯗꯤ ꯆꯤꯟꯕꯨ ꯅꯪ ꯑꯩꯅ ꯊꯤꯡꯕ ꯉꯝꯕ꯭ꯔꯣ? ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯕꯗꯤ ꯀꯝꯗꯧꯅꯤ? ꯀꯔꯝꯅ ꯍꯤꯡꯒꯅꯤ? ꯂꯥꯛꯑꯣ, ꯑꯩꯅ ꯅꯪꯒꯤ ꯂꯦꯞꯄꯤ, ꯀꯅꯥꯕꯨꯁꯨ ꯅꯪꯅ ꯀꯤꯒꯗꯕ ꯅꯠꯇꯦ꯫ ꯆꯠꯁꯤꯂꯥꯛꯑꯣ꯫ ꯂꯥꯏꯕꯛ ꯃꯉꯣꯟꯗ ꯇꯝꯂꯝꯂꯕꯗꯤ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯗꯒꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤ ꯆꯦꯜꯂꯤ, ꯑꯃꯠꯇ ꯑꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯗ ꯋꯥ ꯋꯥ ꯂꯥꯎꯅꯔꯤ ꯌꯥꯏꯁꯅꯥ ꯑꯗꯨ ꯁꯦꯜ ꯄꯥꯏꯕ ꯇꯥꯗ ꯆꯥꯎꯇꯣꯟꯒꯤ ꯃꯆꯥꯅꯨꯄꯥꯗ ꯆꯦꯜꯂꯦ ꯍꯥꯏꯅ꯫ ꯈꯔ ꯑꯃꯅ ꯐꯩ, ꯈꯔ ꯑꯃꯅ ꯃꯇꯤꯛ ꯃꯄꯥ ꯆꯥꯗꯅ ꯑꯍꯦꯟꯕ ꯄꯥꯝꯃꯤ ꯍꯥꯏꯅ ꯉꯥꯡꯕꯤꯕꯁꯨ ꯀꯌꯥꯅꯤ꯫ ꯃꯔꯛ ꯑꯁꯤꯗ ꯃꯃꯥ ꯃꯦꯝꯆꯥ ꯍꯔꯥꯎꯕꯅ ꯑꯃꯨꯛꯇꯩꯕ ꯃꯥꯒꯤ ꯑꯅꯤꯡꯕ ꯊꯨꯡꯂꯦ ꯍꯥꯏꯅ ꯌꯨꯝ ꯑꯗꯨꯗ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯃꯌꯥꯝ ꯍꯟꯅꯈ꯭ꯔꯕꯗꯨꯗ ꯊꯝꯕꯥꯜ ꯂꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯍꯥꯏ ꯊꯝꯕꯥꯜ, ꯑꯩꯗꯤ ꯏꯆꯥꯅꯨꯄꯤ ꯆꯦꯟꯈꯤꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯦꯍꯦ꯫ ꯑꯩꯅ ꯍꯦꯛ ꯅꯤꯡꯖꯕꯗꯣ ꯊꯨꯡꯉꯦ ꯍꯥꯏꯋꯥꯅꯤ ꯊꯝꯕꯥꯜ ꯅꯪꯕꯣ꯫ ꯑꯁ ꯇꯥꯅꯤꯡꯗꯦꯍꯦ ꯏꯅꯦ, ꯅꯆꯥꯅꯨꯄꯤ ꯆꯦꯟꯈ꯭ꯔꯦ ꯃꯤꯒꯤ ꯑꯣꯏꯔꯦꯅ ꯀꯞꯀꯦꯗꯤ ꯂꯩꯇꯦ, ꯑꯗꯨꯒ ꯅꯨꯡꯉꯥꯏꯌꯦ꯫ ꯍꯣꯏꯅꯦ, ꯑꯗꯨꯕꯨꯗꯤ ꯅꯆꯥꯗꯣ ꯅꯪꯅ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕꯁꯦ ꯃꯌꯥꯝꯅ ꯂꯣꯏ ꯈꯪꯅꯔꯕꯅꯤ꯫ ꯑꯣꯟꯊꯣꯛꯅ ꯐꯠꯇꯦꯗꯀꯣ ꯏꯅꯦ ꯃꯦꯝꯆꯥ ꯅꯪꯁꯦ, ꯑꯍꯜ ꯑꯣꯏꯔꯝꯕꯒꯤ ꯐꯕꯅꯤꯀꯣ꯫ ꯍꯩꯃꯥ ꯍꯩꯃꯥ, ꯏꯃꯥꯏꯄꯦꯝꯃ ꯏꯃꯥꯏꯄꯦꯝꯃ, ꯀꯔꯤ ꯃꯆꯤꯟ ꯈꯨꯀꯟꯅꯣ ꯇꯧꯔꯤꯕꯁꯤꯕꯣ? ꯅꯪꯁꯨꯅꯦ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯔꯝꯗꯕ ꯌꯥꯝꯅ ꯐꯩ꯫ ꯐꯨꯅꯕꯗ ꯑꯃꯨꯛꯇꯩꯕ ꯂꯣꯏꯒꯅꯤ꯫ ꯑꯗꯨꯒꯅꯦ ꯏꯆꯥ ꯅꯨꯡꯁꯤꯗꯦ ꯍꯥꯏꯗꯨꯗꯤ ꯍꯥꯏꯒꯅꯨ꯫ ꯃꯃꯥ ꯑꯩꯁꯨ ꯏꯆꯥ ꯅꯨꯡꯁꯤꯕ ꯈꯪꯉꯤꯕꯅꯤ꯫ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯏꯆꯥ ꯅꯨꯡꯁꯤꯗꯅ ꯍꯥꯏꯅꯔꯤꯕ ꯃꯤꯁꯤꯡꯗꯨꯅ ꯅꯣꯡꯃꯇ ꯏꯃꯥ ꯏꯆꯥꯒꯤꯅꯦꯅ ꯆꯦꯡ ꯆꯔꯥ ꯑꯃ ꯊꯤꯜꯂꯛꯄ ꯅꯠꯇꯦ꯫ ꯊꯝꯕꯥꯜ ꯂꯣꯟꯁꯤꯟꯅꯕ ꯇꯜꯂꯤ, ꯑꯗꯨꯅ ꯋꯥ ꯃꯈꯥ ꯇꯥꯗ꯭ꯔꯤ꯫ ꯃꯦꯝꯆꯥꯁꯨ ꯃꯥꯒꯤ ꯊꯣꯛꯄ ꯃꯌꯥꯝꯅ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯆꯥꯎꯇꯣꯟ ꯑꯗꯨꯗꯤ ꯃꯃꯧ ꯐꯪꯕꯗ ꯑꯃꯨꯛꯇꯩꯕ ꯍꯔꯥꯎꯕꯅ ꯂꯣꯏꯔꯤ꯫ ꯏꯆꯥ ꯅꯨꯄꯥ ꯃꯇꯣꯝꯗꯅꯤ, ꯀꯔꯤꯒꯤ ꯄꯤꯛꯅ ꯇꯧꯅꯤ ꯍꯥꯏꯕꯒꯤꯅꯦ? ꯆꯪꯅꯤꯡꯕ ꯁꯦꯜ ꯆꯪꯖꯁꯅꯨ, ꯆꯥꯎꯅ ꯂꯨꯍꯣꯡꯒꯅꯤ꯫ ꯑꯩꯒꯤ ꯏꯃꯧ ꯍꯥꯏꯔꯦ ꯃꯁꯛ ꯃꯇꯧ ꯐꯖꯩ, ꯌꯨꯝ ꯀꯣꯏꯕ ꯍꯩꯅꯤ ꯍꯥꯏꯕꯁꯨ ꯑꯩꯅ ꯈꯪꯉꯤ꯫ ꯅꯨꯡꯉꯥꯏꯔꯦ, ꯆꯥꯎꯇꯣꯟ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯂꯩꯇꯦ꯫ ꯃꯍꯩ ꯈꯨꯟ ꯂꯩꯀꯥꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯍꯧꯖꯤꯛꯇꯤ ꯌꯥꯏꯁꯅꯥ ꯑꯃꯗꯤ ꯍꯤꯌꯥꯏꯔꯦꯜ ꯃꯈꯣꯏ ꯑꯅꯤꯁꯨ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯂꯨꯍꯣꯡꯕꯗ ꯆꯪꯕ ꯁꯦꯜ ꯄꯨꯝꯅꯃꯛ ꯑꯃꯗꯤ ꯇꯦꯛꯆꯥꯛ ꯈꯨꯗꯤꯡ ꯆꯥꯎꯇꯣꯟ ꯃꯍꯥꯛꯅ ꯂꯣꯏꯅ ꯄꯨꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯋꯥꯗꯨꯅ ꯂꯥꯛꯄꯤ ꯌꯥꯏꯁꯅꯥ ꯑꯗꯨ ꯑꯋꯥꯕ ꯈꯨꯗꯤꯡ ꯀꯣꯛꯂꯤ, ꯑꯅꯧꯕ ꯃꯄꯣꯛ ꯑꯃ ꯄꯣꯛꯄꯒ ꯆꯞ ꯃꯥꯟꯅꯩ, ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ꯫ ꯃꯦꯝꯆꯥꯁꯨ ꯃꯆꯥ ꯂꯩꯇ꯭ꯔꯕꯗ ꯊꯕꯛ ꯏꯪꯈꯥꯡ ꯈꯨꯗꯤꯡ ꯃꯍꯥꯛꯅ ꯂꯣꯏꯅ ꯇꯧꯔꯝꯃꯤ꯫ ꯃꯍꯧꯁꯥꯒ ꯌꯥꯝꯅ ꯃꯥꯟꯅꯗ꯭ꯔꯦ ꯃꯥꯒꯤ ꯃꯔꯝꯆꯠ ꯁꯥꯖꯠ ꯂꯣꯏꯅ ꯁꯦꯝꯇꯣꯛꯂꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ, ꯍꯤꯌꯥꯏꯔꯦꯜ ꯑꯃꯗꯤ ꯌꯥꯏꯁꯅꯥ ꯑꯅꯤꯗꯨ ꯑꯌꯨꯛꯇ ꯍꯧꯅꯗꯨꯅ ꯏꯕꯨꯙꯧ ꯃꯥꯔꯖꯤꯡ ꯃꯥꯒꯤ ꯈꯨꯕꯝꯗ ꯉꯝꯖꯕ ꯍꯩ ꯂꯩ ꯄꯨꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯏꯕꯤ ꯃꯩꯔꯥ ꯂꯥꯡꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯤꯉꯨ ꯄꯂꯦꯝ ꯄꯟꯊꯧ ꯑꯅꯤꯕꯨ ꯃꯊꯥꯅꯨꯡꯗ ꯆꯦꯟꯅ ꯊꯥꯒꯣꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯆꯤꯉꯨ ꯏꯕꯨꯡꯉꯣ ꯈꯣꯌꯨꯝ ꯂꯥꯏꯅꯤꯡꯊꯧ, ꯃꯇꯝ ꯆꯨꯞꯄꯗ ꯅꯆꯥ ꯅꯅꯥꯏ ꯑꯩꯈꯣꯏꯕꯨ ꯀꯣꯟꯕꯤꯌꯨ, ꯁꯤꯟ ꯋꯥꯠꯇꯕ ꯏꯆꯥꯛ ꯏꯔꯟ ꯄꯤꯕꯤꯌꯨ, ꯇꯨꯔꯩ ꯏꯔꯩ ꯆꯦꯜꯍꯟꯕꯤꯒꯅꯨ꯫ ꯑꯁꯤ ꯍꯥꯏꯅ ꯄꯨꯟꯅ ꯈꯣꯏꯔꯝꯂꯦ꯫ ꯃꯆꯥ ꯃꯁꯨꯁꯤꯡꯅ ꯇꯧꯕꯅ ꯈꯖꯤꯛ, ꯃꯍꯥꯛꯅ ꯎꯕꯤꯕ ꯈꯪꯕꯤꯕꯅ ꯃꯌꯥꯝ, ꯊꯧꯖꯥꯜ ꯄꯤꯕ ꯍꯩꯕ ꯏꯕꯨꯙꯧ ꯃꯥꯔꯖꯤꯡ ꯑꯃꯗꯤ ꯏꯃꯥ ꯏꯕꯦꯝꯃ ꯑꯅꯤꯗꯨ ꯑꯃꯅ ꯑꯃꯗ ꯌꯦꯡꯅ ꯅꯣꯛꯃꯤ ꯇꯧꯅ ꯍꯤꯌꯥꯏꯔꯦꯜ ꯑꯃꯗꯤ ꯌꯥꯏꯁꯅꯥ ꯃꯈꯣꯏ ꯑꯅꯤꯗ ꯊꯧꯖꯥꯜ ꯄꯤꯔꯝꯃꯤ꯫ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯌꯥꯏꯁꯅꯥ ꯑꯃꯗꯤ ꯍꯤꯌꯥꯏꯔꯦꯜ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯍꯔꯥꯎ ꯇꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ
Heingang Patki Samadon hariba wari asi loisinjare aduga mana aikoida hanana hapchakraba aigi yum hariba wari adugi season 2 ipa kanano haiba wari da thubu matamda muk puduna laksage asigi wenadi matang asida loisinjare.